Mayam Bikramjit Khomdram biribasi Manipuri abroad diaspora speakni ngasi akoina unazakadoribasi Dubai Water and Electricity Authority da integrated program controller oina leibiriba Bikramjit Khomdram gani ahan bamakta da Bikramjit po khoigi diaspora speak ki program asida taram nokcheri Bikramjit ahan bada aina hangzaning basi wahang kaya amadi maning da lakhini du ahan bamakta da Bikramjit ki attain ba self introduction hai tare ko matek ama khatang bibiyo. Thank you sida welcome to bibagi adu mayam desu khuramjari adu ai giming Bikramjit Khomdram ai yumna singjamai chinga makha dagine adu hojina Dubai da Dubai Electricity and Water Authority da integrated program controller oina laijari adu Dubai da laiba sahi taramu henjare chahi tara hele bako adu Dubai chatring ai da haibadi childhood stories hai tare ko schooling kadai da tor e college kadai da tam e adugi matang da su khatang ai class 1 daina 12 folk Manipur public school koirengai da tame adugi matungda engineering na Tripura engineering college hojina NIT Agartala aduda civil engineering tamjare adugi matungda chahi ama mukna Loktak project da apprentice trainee oina lairamme civil engineering ki basic knowledge adudagi khange aduga adui matungda NIPCO North Eastern Electric Power Corporation ki Arunachal Pradesh Bichom Dam Complex na hydropower project amada chahi ama laijare aduga Dubai da yaugibagi journey se Arunachal da chatpado adudagi ne haijab tar haidi Arunachal Pradesh laibado yum gadi naknaragasu traveling da project location dune am remote oi banina pungkun mari hena change Imphal dagina aigi project site to yaubada aduna aduda leirakanda aina sum khale haidi dam complex nina yam remote oi location ni kemta development lai pontri aduna aina khale si mahut pudi city a chawbam da lai bana hena phabra na adumaina khallaga Dubai se option na moina aina urakpa Dubai da na construction su yamna boom tawri back in 2007 adu ai su civil engineer nina aduda opportunity ama laiba yana aina khallaga dum thabak to dum tokthoe resign tawre chahi ama pharakpada adu mamang da passport pudi tanare adu main tawraga dum interview Dubai na khanbase interview ki matang du sulak chek eniam hangjaning ba Dubai chatpa sida thabak tongnabagi namakta Dubai chatpase mayam gi individual aning ba apambagi matungi na chanari bene do thabak tawbagi oina anambana Dubai se khalleba lairik tambagi da makta di ka hena ai Dubai da lairik tamge natraga kairgumam tawge haibadi haina deba atopa mafam USA or atopa mafam da khalleba do Dubai da thabak ne hena tawbagi khallise option de sim kari maramgi oibano Dubai se tasing na hagadi yang cosmopolitan city ne aduna yam expensive boy aduna lairikumba tambagi di obviously expensive boy benina option oina mayam na launa de aduga thabak tawbagi di yam phaba phari simaram sinane tax free oi benina tax free salary ne aduna that is one of the biggest advantage okay tax yaude ba khogi atopa mafam chingda thabak tawba matam de tax kak banina adugi problem ama su adum ti layebu ko adu Dubai da aina sum taza bada India machagi population siam yame na hai Dubai da si South Indian su yam na lei hai aduga manaba sakyam ubase khogi Manipur de chakhiba matam da India gi mapan da chatpa man da ai su India da Bangalore da lei ri bazar ga na khanba yawe ga na hai ba adu kari adugi matang da su hai biyo siam chumme kaino ne Dubai gi population se around 2.9 million have the 29 lakhs mukne ba sigi 85% se expat population ma pan gi mi ngak adu only 15% na moi gi locals hoiba adu duna 85% outsider sing sigi manung da amuk more than 50% na Indian population hoiba including even the labor class su yam lai aduga executive class su mayamam lai ado total haidi 85% dugi amuk 50% na Indian population hoimni na dum India da laibaga dum manai hai tare adum Hindi English khangdrabok ta dum Hindi da communicate tawba yaba mafam ne Dubai se okay aduna maram ama oidine habadi English khang Hindi habasiti akhoi gi national language oirabani na fazana fluently ngang bangam da taraga ju khatang khatang di dong ngang bang ngam na bani na aduna one option am oiba ko aduga akhoi gi India macha mayam lai India macha gi food habits se atopa countries jinga khetnai ko haidi for example maitai gi hairaga di ngari gumba hawaijar gumba se manam kalla kalla bangak tane ba adu akhoi ne di akhoi gi traditional food ni na yam hauna chaba se Dubai da su adum sugumba ingjang sing se phangbra
aduga chabi bra natraga moi gi dum food habits sida dum moi gi du achana bi du dum leigraba haibatu ki matang sigi matang da Dubai se yamna nungai haidi Dubai masagi de production leise de agricultural product kumako aduna loimak export tawbanina worldwide tagi loimak export tawrpunina loimak phange suna aduga even akoi maitai gi chinjak ta tenawambi mayang ton adum Dubai da phange aduga nga su nga ai bagumba gi haipet manaba akoi Southeast Asian country Thailand natraga Philippines moina cha ba chinjak to akoi ga hairap manai aduna nga kang nga ai bagumba su adum loimak phange aduga hoi injang na pi budi phange khoi ga manaba chinjak phange ko ado price tag matang se mamal di kamai to habdi Manipur da ki bazar da leibaga or anywhere dukan da leiba India manung da leibaga a da leibaga tang ba hong ba adugi matang da so price kumba se vegetables kumba de ki chana thagnab da Dubai na khitang di tange 2 times kumba oigani swai gi mamal da gi aduga Dubai da kwai nungai se petrol yam honge ising da gi petrol ne na honge tasina ising mineral water bottle lama 1 liter gi leiraga di 2 dirhams pi haibdi 36 rupees ka mane ko aduga whereas petrol leiraga di petrol di 30 rupees muktang oi 1.72 dirhams oiba 30 rupees adoi taraga di so akoi gi Manipur da petrol ga phangna da ba matam da flight te ka thaba yaraga di khalak pyaw bi da bra adidi yam yaw even sida leiba imanab sing na haire dum nang petrol oin puthora te kem puthora no haibasi yaw khudong cha ba haibdi akoi gi Manipur da hingba da wa ba potlam mayam do mapan gi lam da hong na phanga banina adu gi su advantage ama oiba ko aduga mathang da aina tajabada Dubai da pork chabase yadaba mafam restricted area mayam lei hai leiminaba masen even roommate kangbu da su pork paladi yadaba adugumba ado akoi di chizak se adum khara di subanina chaning ba khotpa torpa matam da dum chaba yabra moi kamaina yoli natraga suyon yondabra haibdugi matang sa Dubai sina haidi moi government sina Muslim government ina restaurant gumba da di yonde aduga moigi government na yam liberal oibanina expat population mayam gi khallaga ko moina supermarket achau achau bada dum non muslim section khaidoi aduda dum loimak yol halle aduga yon baya ba mafam yon baya da bam esida yon baya roina khut thokna ba khotpa India de tawena ko sida beef yon baya ro sida pork yon baya ro habdun issue adugumba kemta leite moi government duna yamna liberal minded oibanina adugumba moina hana loimak ya tho tam haidi supermarket ki achau ba gi section da dum non muslim gi section nama khaido khram ne na cha da ba mi na chang dre aduga consume to ba kangu na dum chang ga dum lai ba yai aduga mu Bikram na hai gi ko Arunachal Pradesh tagi Imphal da lakpa matam na hena yame matam do nakcha taraga su adugi facility ama leitre maram aduna Dubai da chatkibane hai ko adu Manipur dagi Dubai da lakpa matam da Imphal to Bangalore chatpagi flight ticket mamal siga adumok mane Bangalore chatpai mahuda Dubai da oina laoga su hainei ba koi ba chatpa matam sometimes imanaba wari sanaba matam da adu achum boy flight ticket se hongbra tangbra chumme si achum bane akoina khitang advance oina ka ga kara cheap fare phangaga di Imphal to Dubai na hena hong ba yawe Bangalore dagi compare tawbada adudi akoina matam chana khangna check taw taraga haidi at least tha ahum gumba tha amani mamang da khudak ta kakpu budi dum tang ani aduga kitang advance oina plan tawraga di Bangalore chatpaga Dubai chatpaga fair difference so kemta khenadre bako aduga Dubai da chatpa matam da nupa sing gi da makta di safe oire ko chatle thabak tawre paisa phajana tanba ngamba mafam ama oire chaba thakpa nungai re loina mak nungai re adu boina hangning se nupi sing gi da makta su nupi amana for example aina ai career ama India da thabak phangdre chana ba phangdre du nai Dubai se chatninge Dubai se aina chatpa matam da ai nupi ai gi da makta ithanda chapa matam da safe oibra chat taraga di ada yobaga ai isagi khalaga kana hana approach tawgani kamaina landing tawba matam da ai gi safer side oina na ba kari di darkar oi tasing na Dubai da nupa na nupi de hena safe oiba haiba kyamta laite Dubai se mi loimaki yam safe oiba mafam amne crime nung gi ratio yam tina neme atai mafam ga compare tawbada aduna Dubai se adum even nupi amana ahing da kainoma
even grocery ama loi ramme khallaga su ngak ningjang pada kumdharaga supermarket 24 hours hang bada mamle adura chat pa ya even taxi tongbe adura kemta chingna ningai leite rape case ama adugi ratio yam neme adu pak ta de aduga adugumba in case thoga su government na yam strict oina keno punishment tawbani na mi sing se kina ba aduga Dubai da crime gumba thokta ba yam handhabai maram sina population ngasai gi 85% mapan dagi lai haijagre ko adugi lai myam se lumak thabak tawri ngak tane ba thabak tawdana leibati amta yaudamni na haidi mi do lumak chinarabni na adum thaba atopa fattaba ma wakhal ma sagatpagi chance phangdawa ai ta aduga kano kumba da khone last week ta USA da laiba personality ama so khone interview lowe mana so hai ko USA da di gun culture lay nongmai ka pagi culture lay aduduna most of the time mi se sok pokhot pa yam tawe da adu Dubai da di adugumba chang se handa taraga su Dubai haiba country sida risky oiba pot risky habadi just as rape case or mi hat pa mi tupa su natta taragasu atopa any area where akoina Jackson thorang lokhat pa darkar oibagumba leibadi leibra ai huzi foki experience hi taragi experience ati kemta leite Dubai gi yam nungai bamna nang adum chumna thabak tawzo aduga adum peaceful oina leiyo haibagi concept ama adumaina leina khalle haidi karamta adugumba gi chingna ningai oba kaisu thoidokpa leite aduga mi amana thabak tawge na laaga su yamna free oina lakpa ya aina chatki kanda ai itomda kanamta khangnabam ta leite Dubai da adu company duna recruit tawre aduga recruit taga moina ticket thare aduga airport mi lawbala ani details pire aduga dum ai yauraga dum safely adum okay so siki matang da Bikram na palle ko interview pira matung da moina recruit tawrok pa siki matang se interview se karam na pi duino kana da contact taw duino if anybody ko thabak tawning taraga di chaning taraga di same procedure jaina follow tawning ba taraga di karam na thigani kana contact taw gani adugi matang da so Dubai gi job opportunity se yam gre haidi profile mayamum laigre changba yaba aduga akoi Manipur maktadi Dubai gi job kine haga interview gumbadi lakte aduga cities achauba Delhi Bangalore Mumbai Hyderabad ta adum interview adum sungleb lep tan adum lai engineering dagi hauraga even labor class kisu adum interview adum pangthue aduna isa na chana ba fil ama yengaga ko adum chatpa yai haidi adu Manipur da budi Imphal da budi laktabni na akoina city achauba de chat tare Delhi khangde adu ai isa maksu Delhi dagi recruit tawgimne aduga akoina kai gumba sometimes chattaba missing na diko film daga uye thabak tawne chatlaga ada fraud gumba oiramba ko thabak tawna ba hek oiram daba mayam dagi paisa lok thok piraga nang han advance adu piro du tawhani hairaga mi se ada chatlaga kangauna raga leiba gumba su adu gumba situation chu dum thengna ba yaoiba aduna somgi side dagi ko Dubai sida adu gumba suklai leite haining bra natraga khatang oirabasu khatang di chance to wangbra 100% pudi high bi yade aduga sigi chance Dubai da di yam ne me sigumba sumaina unexpected khara thokpa se kainona ayamba thohan gal haidi middleman hai tare haidi sida base toba agency gumba na mi ama se nangi job profile si oini na haijal laga paisa laurani aduga haidi asom da tharaga na oiram daba natragana salary do the negotiate toba compromise toba admaina case kharabudi thoe adu loimak ta dinate adu di khara minimum ne adu mayam na sum tabada yamba man bone adu adugi ratio so adum name main khal name bako adu sigi matang sida som ki side tagi Bikramjit ki side tagi han already Dubai da leire chahi tara leire experience leire adu duna college tambal loiraba thabak tawning ba mina kai gumba changning taraga di adu gumba fraud sing du dagi isa jengak thok chanana ba kari precaution di lobam thoena haibininge yamna simple oiba precaution ne kari gumba company amada join tawdoine na hairaga di company dugi details hojikti Google da loimak phange aduna haidi chingnaba leiraga di adum company du da direct contact tawraga HR wari sanaba yai aduga sumaina ai se sigumba position ama offer tawe si se genuine ra na tabra se adum check tawba da HR na adum mateng pangagani at least information di pirakani haidi si aseng bani genuine ni natragana fraud oiramba ya akhoi di recruitment leite opening job opening leite na adum khumak pasu ya aduduna
sigi cross check tauba amadi change adudi isa isa na tau tare haidi mi amana hekta job offer ama laire haga su thajabi daba aduga cross verification ama tauba aduga mi khangna sana ba lairagadi adum adugi through the verify tauhan ba sudum yai aduga isana mitna kharadi dum singje patare natra habadi aina tawgadori banina kesho mi amana fully thoglaga help tawroi da bana isana thijanba mitna singba aduga salary gumbagi structure sisu ko haidi swai the same experience ki mi amana phangbaga adana at least 3 times kumba di oi gal on an average aduda samna da 10 times pisala agadi khitang chingna ba yare haidi adu mi du khangam dragadi aina ngasi ngangjai se haipet aigi personal information gi wari ne haidi aina experience of page si official gudi kam tana chade ko adu su haidi mi amana swai da tolop 20000 chaba do ada 60000 piragadi reasonable oy na khalle aduga swai da 20 chaba mi am da ada 2 lakhs pi ge hairagadi khitang chingna ningai oy ba su yai offer dubudi mi dugi personality aduga my experience aduga magi background abudi depend awe aduga su yamna exceptional he lagadi adusu mi hek thakathan ba si phangdore haibagi immediately chatning bagi wakhlon phawon taragadi adumain to gadi hena section ba phai aduga adu tawrasu tawdrasu aduga ngasai aina haijaba cross verification tawbado company da direct email thaba yai aduga phone tawrasu yai adumaina tawraga di hena safe site ta adumaina leibana phai en khalle Bikramjit am nungai jai hojik wari Dubai chatpagi wari su sajare ko siki matungda integrated program controller kamaina oirakhibano aduga thabak se job profile je kamaina tawge haibado adugi matang da su wari sanajage ado matang swai sida break am laujage diaspora speak pu miyamna miyeng ta duna lebiu mayam bumbukan taram nokchari adom na yengbire besi Manipuri abroad diaspora speak ni ngasi gi episode ta akhoin unajeri besi hojik Dubai da government Dubai authority electricity and water authority da integrated program controller oina lebiri ba Bikramjit Khomdram gani Bikramjit pu amuka hana taram nokchari thank you Bikramjit break ki mamangda nungai ba wari myam sanakre ko Dubai gi environment fooding everything sanakre ado hojik aina laksaningi si Bikram na hojik tawbiri ba thabak sigi matangda integrated program controller haiba se sizina tawbiri ba thabak se karino haiba ki matangda aina hojik suriba profile se koi gi project planning and control kawe aduga designation budi integrated program controller haiba program haiba se project mayam gi group se project mayam se higher level da program amagi makha da lai adumaina tawraga Dubai government na moigi Dubai se smart city amo en on thok na ba haidi in terms of electricity adugi project achobam lai smart Dubai adugi project tu makha da project planning and control yengjabane aina aduga sigi mamang dana sigi government of Dubai da tawri se ai mari suba company ne adu si mamang da company ahum da tawjarame haidi ai civil engineering background agi ne aduna construction related companies Alfutem Carillion kauba mane adugi matungda Dolphin Construction haibamne aduga Larsen and Toubro so tabiramani Indian company Larsen and Toubro so chahi ani makhai mak tawre aduga sida finally settle aduga thabak se mari rak hongi se habadi amma khatang district taw da bida atop atop da hong i se masigi maram se kari oigani si akoi gi private firms ta tawraga di akoina company amada sum leibase khara stack then oiba growth laitaba in terms of promotion or in terms of salary aduduna adum switch tawragana khitang hena benefit phangba hai tare aduna maram oiraga mi ayamba adum switch tawnai hoi adu अखोगी मणिपुर हाई तारगदी को गवर्नमेंट की थबक अमा फंगी तारगदी आइगा चानाबा आइना तम इबसिगा चानाबा ओइरगसु ओइद्रगसु फंगी तारगदी स्टिक तौर लेके गिनो थबक फंगबगी चांस याम नेमे अमोमुक थबक कौरे देन अतोप अतोप इशू मयाम लेग्रे अदु असोंद चलगा गवर्नमेंट की थबक ऑलरेडी हाना तौ तारगदी अतोप गवर्नमेंट की थबक अमा दुम होंगे हाबा मतमदा करीमदा प्रॉब्लम लेतब्रा कैसु थोड़ोप लेते आद गवर्नमेंट की थबक तौबसे कोई चाही तरुक की बोन अमा इने अदुगा चाही तरुक सिगी ममांग अइना तोके हाइरगसु
aigi manager do na kai gum approval pi ra gadi kemta problem laite adum atopa even private firm ta amu halak pa yai aduga atopa semi government amada changa su ya aduga atopa government department amda chong ma su ya aduga even opportunity lairagadi dum atopa department atopa government ge department home da kemta objection laite adu Bikramjit na kano da su India da su ko mafam khara da project khara tawrame as a trainee lairame working environment khara khangbire then mi tongan tongan ba thengna ba se khara khangbire India da kamaina tawi Manipur da kamaina tawi adu ko Dubai da kamaina tawi ha ba se khangi ba mafam gi experience tawrabani na ada mafam da thengna ri ba mi sing siki personality difference hai tare ko akhoi ki Manipur da haraga Manipur ga Dubai da leiba mioi sing siga personality gi maram sida ko kari kari da khetnai mina suk chawkhatli sina kari maram oigane na khali akhoi ki na khatang sotha hora muk leiri se sigi maram se kari oigane na khanbi tasing na have the agi government da tauba se akhoi ki office timing se 7:30 daina 2:30 ne ado ai swai gi bude panjara roi ke aduga 7:30 da mi loima office yaure aduga 2:30 hek ta ba ga su dum chat nei aduga mi kanam ta na haidi thabak yam leira ga su force taude adum isana leithaja ge ha ga di dum sangdana su ba ya ngan na la su ye aduga adum matam chan chana loin lak nei adugi difference am dil lei haidi India da suram ni na adugi difference u re hai ta khoi meitai gi ha ga meitai pung haibadi pung mapan da haraga anywhere chatpa matam da tara makhai ta ba adugi chana bidi dum lei haibani ba adu Manipur gi matang da lak pasida somna akhoi gi maitai macha ama oina ko akhoi gi Manipur da by culture gi lam da oiro anything somna am pamja base kari oi sida akhoi gi ahalaman da ming kau da ba haidi ahalaman da ngang bagi bevar sigumba se haidi mapan gi lamda di haidi ming adum kawe aina aigi boss to adum maming kawe adudo akoi gi haidi swai da sum haidi akoina ithak handa ming kau bagi habit ama lairak tamni na adudo kitang uncomfortable oi ado kaude yadam ni na adum maming kawe akoina sir kawe da moi oina uncomfortable oi bai kaurak kano haiba adugumba aduma Manipur gi da katang pam jai ba somna adu thabak to bugi environment amasida yam matang chan haibire haibadi akhoi gi working environment of the Manipur da hairaga di ko same aigi job profile chap mana ba aina khatang angang oiba amana khatang ahan oiba ada asmana khara angang ni angang oirabani na difference ama leira idana haibadi madi angang ni ming sekala ke tawba adagi thabaka se mangon de hen pisan ba adai angang sina khatang angang oiriba sina thabak hek taw taraga su ahan sina tum yengjan bi ba leidana semtok pigada ba mapa de hek yengjan ba mana du tawba adugi kano se khara di leiba Manipur da adu ada su dum tawbra da su aina private firms da tawramba sing da di adum akhoi gi office politics hai tare si adum khara di lei aduga government kumba da di adu leite aduna yamna nungai free oi aduga work to enjoy tawe hai tare ado somna so haibire ko ming ko basina di work se enjoy tawre aduga Manipur da na amuk ko ta da khura da tamo sina muk si sung pam jai na haire ba ko ado aina matang sida hangjaning se aina thabak tawriba mafam sida firm sida mi amada sir kaudabida aigi level da ming kauraga tawba comfortability ama leibado adugi comfortability dun hena pambibra natraga somda hanni kari haigini aisibo haijira haigumjira ningjing mangjing tawbaga adugumba condition su mayam leidana adugi environment ani duda thabak tawbagi chance ama phangi karamba khanbigani Manipur khanbigadra Dubai khanbigadra ai Dubai adum khanjarani haidi ngasagi ming kaubagi habit sigi advantage su lai haija tare haidi akoina thabak ama hai kanda tamosim ta tawbiro hai baga ama ming kaubagi chanabi ama laaga di aduda dum comfortable oirapa more friendly ona open oina admaina communicate tawrpada adu ming kaubaduna di hena ngame haidi aina sir na address tawraga di hai bangamam dabdo ming kauna bigi culture se sida khara light hai tare khara light ko aduga si haizer ga su ada aina Dubai da thengnar pa culture da khwaidagi appreciate tawba se mi sing se yam respect taw nai mi amana ama se haidi irrespective of caste creed aduga mi amana human oina yamna respect taw nai haidi samna have the aina gari thauraga su pedestrian mi ama khongna lan thorak tore hagadi gari loima khame haidi
thousand na de mi ama lan thorak tore adugi even agoina lift kakat pase da mi ama lak pa uraga di ngai bi ba aduga lift to hold to thamba adugi mi hana changhan ba adu adum mi ama lift da smaina thaina ba da som hana da inner ga lay ba haidi ai hana chang horage hai bai concept lay ta ba adugum ba yam phasaba lay adugi traffic kum ba gi su yam na nuai ada haidi lambi su fare aduga traffic rules loi mak follow tawe lane discipline yam phasana nai na thawe aduna safe oi besu hele habadi asigi point sima yamna rare oina taba ko habadi gari thoba matamda khongna chataragadi gari khamaga chatle habase cm yamna appreciate tawninge kaigino habadi manipur dadi akoina phana rule 9 na chacha taraga su tata magic nong maning dei thomjalakani rickshaw nong thaujalakani car gi side glass amuk pura chatkhini adugi khanagani ko khonagani adugi problem mayam do si thengna daba mafam ama makta leibase halakning ba phawdabra habadi mafam yam nungai ba mafam amda leire mi am nungsina ba amana amada respect tawna ba mafam da le manipur da halaga nang pura opposite oirami ba se manipur da halakning bra natraga halakhige na khanbiri bra ada settle tawrage na khanbra kari khan ai tasing na de permanent oina dubai su thadu oroi aduga ada su lai thopa budi yade aduduna dum future da sum sida su ada su tawbo ya ba kai opportunity khara di yenga kani aduga dubai se second home gi type ta dum lawre sahi tara su sure aduga yamsu nungai hai tare hadi cosmopolitan city ni na yam nungai opportunity mayam am su laire even not just for working class even business towning aga su business ki opportunity su yam wange ada freehold property lay ba yare hadi any nationality na property lay ba yai aduga business setup taw ba 100% ownership ta aduna su cap hub oirene Dubai se haidi Abu Dhabi se na capital city ne Dubai se na commercial city ne ado Dubai ne hena commercialize oiraga mayam ge hub oire se aduga my location sisu nungai ba haitare akoi ge east asia adigi east of the world ka somgi west ka gi mayai soiba aduduna location su nungai re habadi hiram khudik makta hiram kaya amada nungai rabanina hek thado ga halakpasu opportunity su leire yumda lakninga su lakti lakani adubu settle tawbagi oina wakhan se khanbi de habane ba adu somgi side tagi manipur sida halakna ba kaigino habadi manipur da maitai macha sum mapan da chakhiba mayam se lairik phajana tammaga phajana semaga chakhiba ngakta neba adugu mayam manipur da di mung darkar oiriba neba kaigino di hairaba kok lairaba mayam sina sum mapan da chakre lemhauriba mayam se gidamakta kari oiram gani gana wakhanda nungai tabaga di ai personal feeling ama lai haidi manipur dagi brain drain oina tawbagi mawong khandabi da haidi adumaina yeng da bi da atopa perspective amo da oina yeng asu yai haidi akoina sida lairaga akoi masen compete toga fight tawbai mahut pudi mapan da lairaga mapan dagi adum income di lai aduga opportunity su lai exposure fange aduna mapan da khara adum lairaga su adum kaisu kai den khale maramdi manipur du ji private firms mayam leidana job opportunity yam leibadi natri haidi government job to dependent ori aduna limited kanone limited opportunity ne aduga adum demand de dum hengalai ne aduduna dum mapan da khara leibesu chahi nauringai de particularly naha oiringai de dum mapan da khara exposure phangna ba leithopana su phaiyena khalle exposure mayam da phangaba matung de experience mayam duna akhoi ke manipur da jo akhoi mayam pullaga hongba ma porak ningba matam da di aduna su hena lai du ne kanarak tu ne ba ko adu manipur da hojik som ke side gi kari karamba area da di honghanningi improve tawhanningi kari haibaningi ai lambi thong khara phajana sem ba haidi kitang quality leina aduma darkar oin khalle aduga haidi akoi manipur gi lifeline su highway ani khatani na phajana sem ba haidi nong ching chu su landslide thok ta ba aduga supply phajana lak pa aduma basic darkar oin khalle aduga
Bikramna su मैम हाइबीरे को नुंगाइबा वारी सु मैम सारे दो लोइसलकपसिदा Bikramjit की माइकैदगी को की इम्पैक्ट टीवी की डायस्पोरा स्पीक की प्रोग्राम से येंगबिरिबा मैमदा एनीथिंग एनी मेसेज पिनिंगबा दुगा करी हाइनिंगी हाइबदी सिकी चांस से हंजन हंजन फंगरोइबा मणिपुर की मियामदा मुक्तदा सोमना एनीथिंग हाइनिंग बा लैतारगदी दुबई दा लाकपगी मतांग थबक तौनिंगबगी मतांग और एनीथिंग हाइनिंग तारगदी अदुम हौजिक हाइबियो Dubai से हमना vibrant होइबा दुका या modern होइबा दुका cosmopolitan city ने दुका opportunity मयाम अमा लैरे even इन ममांग से पंजागरे थबक तौबगी ओइरो दुका business establish तौबो ओइरो दुका even tourism दसु अदुम यामना हाउ रे दुबई से उसे अदुना कोई बलाक पकोट पगी सु advantage याम ले है दुबई से न नकपनी ना मुंबई दे पाइरक पदा पुंग अनि मखाई खतने कोलकाता दे पाइर पुंग मरी मखाई खतने अदुना सिगुम्बा नकना लेबगी opportunity हाइदी advantage याम ले अदुगा business कुम्बा establish तौनिंगबा नत्रगना थबक तौनिंगबगी यामना खुदोंग साबा लेबनिना सीसे मयामना पाक खंगम मोयना खंजे अदु तो सिदा आई कौरई सिसु याम thankful होय हाइदी हाइ हुजिक हौरेबा generation ना हाइबेट सिदा limited ओय रबनिना job opportunity limited ओय मनिना मोयना मपानदा चटप याय हाइबदो दिल्ली बॉम्बे दंग चटप होता दुबई योना विजन दो उरकप यायदा अदो ताबीरे मैमना दम इंटरेस्ट ओइरगदि दम सिगी opportunity हम फंगली सिजो अतोप कंट्री खंड्रिङैदा USA अमा खंड्रिङैदा दुबई सु यामना सेफ ओइबा मफम अमनी मैतै मचा अमना लाकपदा मणिपुरी मचा अमना लाकपदा यामना लाइन थबक फंगनी लोन लिगी प्रॉब्लम अमता लैते चाबा थकपा याम नुंगाइसे हाइरे अमना अमगी मतेंग पांगने याम नुंसिनै ट्रैफिक रूल याम फजना फॉलो तौवी सु मैम हाइबिरे अदुगा Bikramjit याम नुंगाइजै थबक मतम मी मैम से मतम लोई चिनरे उनगे हाइबा मतम दगी फैमिली बुक उनबा फंगदे हुजिकान सिको अदुना सोमगे चिल्लबा मतम दगी काइथोकपिरगा खोगी स्टूडियो दा लेंबिरकपा वारी एक्सपीरियंस दुबई की मतंग दुबई ए हौजे हौजे दुबई चनिंगे बट आई डोंट हैव एनी ऑप्शन सो बट स्टिल इट वाज नाइस टॉकिंग टू यू ngasi gi di matang sai sida diaspora speak loisinjarage mathangi personality ama puduna nungai ba wari kayaga lakjage impact news pu mi engta dana lebiu